Arunachal Pradesh da Anouba District ani Shemnaba State Legislative Assembly na bill ama pass Toukhre. Anouba District ani asi state ASIGI NONGCHUP amasung THANGBA MAIKEI da SHEMGANI HAIRI. KE penyor amasung bichom haina mingthon ba Anouba District ani asi Shemnaba gidamak house da Arunachal Pradesh ki Chief Minister Pema Khanduna Arunachal Pradesh Reorganization of Districts Amendment Bill lisingani kunmari table tawkhibani. Nauna Shemnaba District ani asiga loinana Arunachal Pradesh ki oina district kunganipan leiragani. Nauna Shemnaba Kenyi Penyor District ki missing asi lising kontra gi mathakta oiri amade tongan ba khulcha mamari futara manga yaure. District asi Lower Subansiri District ki tongan ba khulcha mamari futara manga na punsilaga sembane. District asi ki headquarters na Yachuli da oigani haire. Nakala da Bichom District asina East Kameng amasung West Kameng District ki saruk singda punsinduna sembane. Bichom District ki oina headquarters ase Napangphung da oigani haire. Kumjali singani taramathoi ki census ki matung inna district asida mioi lising mapan ga chatre tara leiri amade square kilometer lising aniga chani pat marifutara taret ki lam district asina konsile. Masida West Kameng dagi khul kun amasung East Kameng dagi khul taramathoi yauri.